Kurumjari Sktv'S Manipur Pau Yengbiri Bapom Namakpo Kondrakpam Sanatombina Taram Nokjari Ahanbada Maroi Bapau CHC Jiribam full-fledged district hospital ohenduna staff amadi infrastructure matik chana upgrade tawbiyo haiduna laying sang asigi staff singna wakat mifam chathakri amasung Indiana ahanba oina yumbu oiduna February 5 dagi 8 fawba New Delhi gi Bharat Mandapamda World Audio Visual and Entertainment Summit pangthokadawi Hauzik Pau Sandok Napijari Jiribam gi CMO Yamna Toina Sinba Yaningde transfer Taurakhiba CMO bu suspend Tauba condemn Taui Jahi Ama Helaba Fauba joint Taudaba Dr. Amabu Hospital Asigi Deputy Medical Superintendent Oina Hapchilakpa Yaningde CHC Jiribam full-fledged district hospital ohenduna staff amadi infrastructure matik chana upgrade tawbiu amasung Delhi wages da ladiba staff singi pithoktana ladiba tolo pithokpiu haiba demand ngasi Jiribam gi phamung yangkhai leiba hospital gi OPD block da wakat mifam chathakre Hospital asigi haujik leiriba staff sing nursing amadi doctor sing na sinduna ngasi pangthokiba wakat mifam aduda upgrade CHC Jiribam to district hospital no undue interference in health sector. We condemn the frequent transfer of CMO Jiribam. We demand adequate staff for Jiribam only hospital haiba placard sing sizinaki. Imphal East District ki Manung Chanba Sabungko Kunau Santi Kongbal Thamna Pokpi Sanasabi Uyok Ching Amasung Thamna Pokpi Amadi Sanasabi Beles Anigilona Badalaiba Natum Chingi Mafam Singda Security gi Apun Bakangbuna Haukiba Tang Kunnipandagi Leptanatiba Humbagi Thabak Chathari Army BSF Amadi CRPF ki Apunba Personal Singna Chathakiba Operation Aduda Kutlai Paiba Singh Tankai Kibagaloinana Lona Yadaba Maongda Saramba Bunker Mari Tugaiduna Manganki Aduga Ching Amadi Tampaki Mafamda Saramba Atopa Bunker Ahum Amana Security Force na Lokshin Bangam Kre Loinana Army BSF Amadi CRPF ki Apunba Kangbuna Uyok Ching Su Kudum Challe Haina Manipur Police Control Room Dagi Fangba Pauna Hairi Security Force Singna Ching Amadi Tamgi Mafam Singda Search Operation Chathaduna Area Domination Taubagi Thabak Leptana Chathari Haukiba December Kunipanda Churachandpur District ki Mulyam Belesta Tiba Humbagi Thabak Chathabada Kutsu Kulai Kaya Fagat Pangam Kre Fagalaba Kulai Singh Adudi Magjin Konana Insas Excalibur Ama Country Made 9mm pistol Ama Magazine Yauba Single Barrel Rifle Ama Amasung Insas Ball Round Ahum Ni Haidi Amaromda Haukiba December Kungatareta Technopol District ki Saibom Beles area da Security Force na Chathakiba search operation da magazine yauriba 303 rifle ani 12 bore single barrel gun country made ama Pompi gun ama IED taret hand grenade manga Pompi gi ammunition manga detonator nifu mine detonator ahum kapayariba nongmai maru humfu charger ga loina ba Motorola radio set amasu fagat pangamki Police na lokatpa Jackson Thaurang saruk ama oina ngarang Imphal West ki manung chanba sangai pro mamang laikai digi lo na tingkraba lalholup prepak kini haiba miyoi ani police na fagat pangam kre miyamna khallaba mihut yauna lanai miyoi kaya dagi nam haduna sel khaibada chenabani haiba miyoi ani adudi chahi kuntra manga suraba laisangtem Napoleon Maitai amasung chahi kuntra gumdoi suraba thokchom amujau kawi hairi makoi ani dagi police na makong mari panba gari ama mobile phone amadi demand letter tarani thoishu fagat pangam ki hairi Indiana ahanba oina
World Audio Visual and Entertainment Summit Webs Thauramgi Yumbu Oigedori Hairiba Thauram asi Mathang Chahigi February Manga Dagi Hauraga Mapan Fauba New Delhi da Laiba Bharat Mandapam da Pangthokani Haina Prime Minister Narendra Modi na mahaki ngarang pangthokiba Man ki Baat da phongdokibani Tha taramapan helaklaba Manipur gi irangi matangda Prime Minister na wafam amata mahaki Man ki Baat da phongdoktrabasu mathang chahi da pangthokadoriba summit asina India gi haisingba kaya adu malem gi mamangda uthokpangam lagani hairi Mathang chahi gi anauba budget puthokadaba matam naksilakpaga loinana middle class ta leiriba imung manungi oina nungaiba pau ama laklaba yai haina pannari Tongan ba media da fongnaba paugi matung inna lanai miyoi amana chahi amada lupa lakh taraga manga fauba tanba singi income tax thibada chauna kanaba ama fanglaba yai hairi adum oinamak hairiba income tax thibada chang kaya yamna hantahangedagi haibagi chap chaba adudi hauzikmaki oina leptri adum oinamak chang kaya yamna hantahangedagi haibagi aroiba warep adudi mathang chahi gi February amagi mamangda lauraba yai haina Hindustan Times ki report na hairi report adugi matung inna center na tax handarakadoriba asina middle class ki imong manung maru oina urban area da leiriba anoba tax regime da government da tax thiriba singda chauna kanaba ama fangalaba yai hairi Kuki militant singna Imphal iski thamna pokpi yauna naknana leiba mafam singda landarakpada thodok adugi pau launanaba Filda mathau pangthok lingai Kuki militant singna kaplakpa nongmai maruna panduna sokiba video journalist L Kabichandra gi hakchang gi fibam ngasi wangkhai AC gi MLA Thangjam Arun Kumar na yingsinkre Kuki militant singna paumi faubada nongmai chingdol onsinduna khut tharakpabu akan mamoongda yaningdawa phongdoki Soktuna layeng chathariba L Kabichandra gi layeng bada mateng oinaba MLA gi maikei digi sel gi mateng shu piki Naikanda permission tawjariba mathau sidi ekoi micham prajada Manipur gi leiba situation si paw lojaraga mayam da mi nakong oina ba honajabani adubo pamu yaungna solak pasida ko jam nuai to feel tawi adana sugumba todok si koi yai makhai patun thoktana ba tawbiba khunimata so appeal tawjari world gi mayam am tawbu su pamu gumba adigi medical team gumba sigumba system relax tawnari ngatani ado koi Manipur da sigi chana bisi leitabadona anybody have to attack to mo ma chatha basem nuai Then permission solak pa kolak pa digi ana laing chachari doctor nurses sing na solak pa sem nuaite ada masidi ai site gi masida chenari bi khudi makta appeal to jining budi masidi ka yeng view ai nai hygienic Paugi merak thana atenba break ama Breaki matungda miyambo mukana taram nokchari makhataba pau Lila mayek iba puyagi wari libata natana lamdam asigi sahitya bu chaukhat hananaba chokthaba naidana thabak tawramba chana lukhoina leikidabada RPI Atwalegi National Secretary Mahesor Thaunau Jamna awaba phongdorakli Mahesor Thaunau Jamna mahaki awaba phongdokpagi warolda chana lukhoi asi saknairaba aiba ama oibata natana Cultural icon amani mahakna leikidaba asi imung manung khak natana lamdam asigi achauba mangjaba amani hairi Lamdam sigi saknairaba sumang lelagi script iba amadi maitei puyagi wari libada mafam chauna kalamba miyamna chana lukhoi haina khangnaba oza asina masagi anaba amadagi manung matam chadana leikidabada All Manipur Student Guardian Organization ki maikai degi ikai khumnabu ulakli loinana mahakna leikidabada minute ani tomina leptuna atmana mapugi leikolda ingna chikna leirunaba thauni jabaga loinana imung manungi awabadasu saruk yarakli oja chana lukhoina leikidaba asimak somang lelagi phambakta amadi wari libagi phidada lamdamasigi oina
मेनखꯠꯄ ngamlaroidaba awatpa amadi lehuragani haina AMSGO gi General Secretary Sumati Saugrakpamna thokpa cherol amana hairi. Saknairaba Chana Lukoina Lekidabada Film Forum Manipur gi Maikei Degisu Awaba Amadi Nungaitaba Fongdorakli Forum Asigi Information and Communication Secretary Santi Rasna Thokpa Cherol Amana Chana Lukoina Lekidabada Film Forum Manipurna Minute Ani Tumina Leptuna Mahaki Mafamda Ikai Kumnaba Utpagaloinana Imung Manungi Awabadasu Sarugyaki Haina Cherol Aduna Hairi. Ngasi state asida oikiba ayinga sagi pau amuk pijari. ICAR Regional Center Lamphel Party ki fangba report ki matung ina ngasi state asida khwaidigi sabagi chang Celsius degree kungamari dasmit mangani aduga khwaidigi ingbagi chang na Celsius degree nipan oiki. Nuksita yawbai sing manil gi chang na yukta chada marifudara humdoi amasung numidang wairamdana chada kuntraga mapan oiki. Aroibada maroiba pausing amukka na pijari. CHC Jiribam Full Flex District Hospital o Hinduna staff amadi infrastructure matik chana upgrade to biyo haina laying sang asig staff singna wakat mifam chathakre. Amasung Indiana ahanba oina yumbu oiduna February mangadagi mapan fauba New Delhi gi Bharat Mandapamda World Audio Visual and Entertainment Summit pangthokadori. Matang asida bulletin na siloishinjare Manipur miyang gi punsida khwaidigi hena maru oiba state asigi leipak asigi amadi malemgi e pau singidamag SKTV News bu miyang taduna leibiu kurumjari.